ngasi aikoina leiriba prithvi asina semkiba chahi billion mari makaimuk suramlagani haina scientist sing panari malemda leiba posak khudimak ahuba amadi aroiba soidina leigani aikoigi prithvi asisu nongodi soidina loiki gani matamgi matungina amadi ising ichaugumna hengalakliba missing nongmogi prithvida leiriba resource singju tapna hantarakni maram aduna karigumba aikoigi blue planet earth asina inhabitable oiraklabdi मियोइबा जाति असी मुत्तनबा साइंटिस्ट सिंगना मियोइबा अखोइना लैननबा अनौबा खुंदाबा याबा प्लैनेट सिंग थीबा लेप्तरी ngasi phawbada scientist singa prithvi gumlaba exoplanet kaya ama discover tawkre adubu light years lising lapam hamda leibana hojik aikoida leiriba technology asinati oithokpa yamna watkani hiram asida based on topic ama Delhi dose Manipur na mayamgi damakta puduna laksani video asibo loiba phawa amutang yengbiduna andakta nauna NASA na discover tawkiba exoplanet TOI 715b gi matangda khangjinbiu channel asida nauna lakpiriba nungsijaraba viewers singnesu subscribe button da click amamtang nambiduna channel asibo support tawbiu amadi asigumlaba interesting oiraba video kya ama leptana yengbiu amuk video gi maikay da panglasi handakta yamna singthaningai oiraba NASA gi finding amada life form support tawbanga condition amadi temperature gi oithokpa yaba super earth ama discover tawki finding asigi matung ina hairiba super earth asina prithvi dagi light year subnagi 137 lapam pham da lei amadi exoplanet asina habitable zone dasu oiduna leiri ahanbada aikoina exoplanet super earth amadi light year saibasi karino haibadu amutang khangminakisi aikoigi solar system da leiba planet kudimak numite koiduna lei atuka exoplanet singdi atopa thawan michakta oina koiduna leigani exoplanet sing asidi telescope ta fawba uba pangde makoi sing asidi arangba thawan michakki mangal gi marunda leigani super earth asisu exoplanet makal amani prithvi dagi saruk ani dagina tara fawba chawba amadi lumba henba exoplanet sing adubu super earth haina khangnai planet makal asina life form support tawba ngam habitable zone da leigani aikoina isam samna light years haibadi light na chahi amada travel tawba ngamba distance adubuni amuk aikoi gi topic romda mai onsinsi handakta NASA na discover tawkiba super earth adubu TOI 715b haina maming thoni haiba planet asi prithvi dagi 137 light years thapa mafam da leire tasengna ngasi fawda thengna kiwa super earth singi marakta khwaidigi nakpa planet ama oi scientist singa panari haiba super earth asigi apakpa si prithvi gi saruk ama makai oigani haina planet asina apikpa ngangleina ba thawan michak amada koiduna leire asigumlaba exoplanet sing asibu thijinanaba NASA na ihan hanbo ina 2009 da Kepler kauba spacecraft ama launch tawki masigi matungda size kya gi planet sing discover tawwa hauki Kepler mission da discover tawkiba planet kharadi rocky oiba amadi habitable zone da leiba life form support tawwa ngambagi potential oiba planet sing oiki masigi matung 18 April 2018 da SpaceX ki Falcon 9 rocket siznaduna transiting exoplanet survey satellite isam samida test asi launch tawki hairiba super earth TOI 715b asisu NASA gi test na discover tawkibani karigumba masiki super earth discover tawkiba mafam asda earth size planet land batarabadi soidena test asina discover tawba khwaidigi pikpa habitable zone amasu oiragani hairiba super earth asina koiriba star adugi arapa adugi matung innadi soidena habitable zone ama oigani haina scientists na thasanari masina takpati life form support tawda changda yadraba liquid water asisu semangamba temperature su soidna lerangani haiba asini mafam asigi yamna interesting oiba fact amana karigumba aikoina mafam asida chattuna leiba mikum adutadi miyoiba amana yamdrabada mafam aduda chahi lising hena hingba yaragani wafam asi tabada mayamgi wakalla soidna kalamani kamdauna aduk sangna mi amana hingadawriba super earth asina koiriba thawan michak aduga yamna lamna dabana maram oiraga orbit ama mapung phabada sumatam yamna changthi sumnatagi earth ki numit taraga mapan ga manakani masigi pura tayona bada earth na orbit ama complete tawbada numit 365 days changni aduna kariguma mapam asina somna leiba darabadi mapam asigi matung ina somna yamdrabada chahi lising amadi hingba yaragani
Super Earth asigi yam tenba orbit asina maram oiraga scientists na yam laina planet asibu detect chawduna toina observation tawsung ngamnagani. James Webb Space Telescope sizinaduna NASA ki scientists na asigumlaba exoplanet kya discover tawbuda natana makoigi atmospheric composition su leptana thijanli amati oithokpa yaba life forms kya amasu thijanba leptri. Hawjik miyoibana asigumlaba Super Earth planet asida chatpa ngamgadawribra. Tasengna wahang asi mipum khudingna hangliba wahang amani. Hairiba Super Earth TOI 715b asi Earth-gi 137 light years lapam pham da leire. Aikoina kangne. Light years haibasi mangal na chahi amada travel tawba distance adubuni haiba. Masi masu khangjinsi aikoina. Numit ki mangal na Prithvi yawba matamda minute 9 ga second pun average da changi haiba. Ngasi fawda miyobana travel tawkiba khwaidagi yang speed adudi Apollo 10 gi command module na 39,937.7 km/h gi speed ta pai kiba aduna oi. Amukaso somna khanbiyo space shuttle discovery da tongduna second amada mile manga fawa yang na thorbasu light year ama complete chawda chahi lising kuntra taret ka chani di soidina changlagani. Maram aduna haujik lairiba aikoi gi technology asinati oibadadi yamna wana thokani. Next to impossible ga chap managani adubu karigumba Star Wars yawba warp drive technology aduna mai pak abdi soidina oithopasi hai. Adubu Albert Einstein gi theory of relativity gi matung inati universe asida speed ki limit amalai. Aiba limit asi speed of light asina lebli. Light na second amada 1,86,282 miles travel tawri. Karigumba miyobana speed of light tigi hena yang na travel tawba ngamba mikup adudati soidana asigumlaba Super Earth kya amati yamna laina puthokpa ngamlagani. Video asigi makha tarakpada akoina space ki oiba yamna interesting oiba fact manga ka khangminasi. Ahanba asidi Prithvi gi nongma gi asangba asi tapna tapna hengatlakle. Adubu masi karamna oithokadawriba. Prithvi asigi spin tawbagi speed asi chahi khudingi taptharakle. Masina maram oiraga revolution ama complete tawba matamda matam hena changhale. Ahongba asi yamdaba matamdani. Century khudingi Earth ki speed asi second amagi chawnga thawbagi saruk ama hantai. Maram aduna ngasidagi chahi lisingi matungdadi nongmagi matam asi second amagi saruk chani thawbagi ama hena sanglagani. Number ani suwa fact asdi aikoigi solar system da lairiba planet ama oiriba Venus asina rotation tawba matamda opposite direction tawi. Aduga Venus sairiba planet asigi nongmagi asangba si Prithvi gi numit 243 days kasu manai. Number ahum suba asdi aikoigi universe asita singna hairabada yamna onwaimuk chikpa mafam amani. Prithvi dadi khonjel asi numsita vibration chawduna travel tawi adubu outer space tadi masigi phenomenon asi laite maramaduna akiba phangna pungchik chigi. Number 4 suba asdi Jupiter haiba planet asigi kalaba gravity aduna Prithvi da thingilakadaba posak kyadi ngakthoi. Jupiter planet asibu solar system asigi vacuum cleaner amani haina su khangnei. Jupiter planet asigi manak nak na pairakwa comet natraga asteroid kya ama planet asina phajinduna thabe. Aroiba amati manga suba fact asdi astronaut singi khungul asi tha lebak tadi chahi million kya muttana libe hai. Masigi maramdi ha lebak tadi atmosphere amata laite amati nungsit sit jabna maram oiraga khungul singadu laina mutpa ngamte. Matang asida Daily Dose Manipur na mayamtagi kaina na biya thang nisari amadi video asibu like, share amadi channel asibu support tawayo amadi asigum laba interesting oiraba video kya amasu liaptan liyapayo.